Nepal ki Prime Minister KP Sharma oli pham thadokhre. Nepal da ngasiga tharga nominini suna akanba mawongda corruption amasung social media gi atingba singi mayokta sangselaki ba makhal makha kya gi khongjang singna leibak adugi mahusa gi punsida achauba akaiba uhallaki ba amasung rajniti gi oiba tangdu leita dabagi fibam amada lakpaga iroinana ngasi nungtel leibak asigi Prime Minister KP Sharma oli masagi pham thadokhre. Ngarang tang Nepal ni thaukaban numita Gen Z singna mangzil thaduna chatharakiba khongjang asida miyoi taraga mapal leikhidraba amasung miyoi chamnga gi mathakta asokapan nangkhraba matung mathang minister kaya masa gi pham thadoknarakibani ngase yuktagi hauna Nepal gi maruoiba mafam singda curfew laukthokrasu lepa khamba leitana khongjang asibu saugatpa miyamna thoklaktuna rajniti luchingba ngamathaugi mayum amasung parliament na chingba lebaki maruoiba loisang sing mai thaba amasung akai atoi kya thokhankhibani minister kaya amasu army gi helicopter season aduna masa gi mayumdagi rescue tobagi thabak chathake leibag aduda thokliba tangdul leita dabasi military khaktana wakhaiba ngamgani haina Army Chief General Raj Sigdalna Prime Minister gi mafamda khanghalakhraba matungda Prime Minister KP Sharma Olina Nepal gi President Ramchandra Paudel da mahaki resignation letter adu pisin khibani India lengang naso awanglomda yumlonari balaibak kasida thoklakliba irang asi yenglaga Indo Nepal border da akanba cheksin thorang lokhatpa hokre Prime Minister gi pham thadokhraba KP Sharma Oli India da laktuna changjafam lawgadawribra haibasisu achauba wahang ama oiri